hꯧji aina leijari mafamsina houji yang kana viral chatliba tulip thaba myam chatnari mafam jaga adu mafam dani houji aina leijari se kobox sing maning lekai kobox sing je nambol bazar dagi koi kitang haidabira ka samul sablakai yawu matamda right side ta koi lamben maning om da tang sangjam bane adu mafam jaga kitang sanga kanda dum nambol kobox sing leirani mafam jaga je nambol kobox sing maning lekai hane khange aduga sigi farm tawiriba ai marup Milan gasu wari tai sana bagi tansa lo jake mem puni ek nasi farm si tarpu matam da kari struggle changi ha do kari tawbiya ha do hanja tawgi minga laifam go ta ha bi ai ming khaidem Milan ai laifam na ka boxing ge yo de hoi ai tawsa mafam bisa thariba koigi taw thariba posang chi pulap sing ja kari na haipatang charam na haipta habi ayamna hujiki oiba season gi ona hage ko pot pudum am thai season gi da hujiki oiba season gi hage de sanarai leire dalia chandramukhi adai tulip strawberry adai kubilai phun smaina thari hujiki oiba da ta okay dum tulip chu mafam sida dum mai pang na pang thok tha success ore khanbra kai wakhl success ne dum haiba re hadi satpa ngam me han ma tha okay aduga akoina akoigi se leising adagi strawberry ke myam thai mogi marketing gi kono ti leigi marketing ji mai tawi leigi marketing se aina ju social media hadi Facebook ta kai da khara sum tawgi myam na nungsi bidina ko sanarai gumba sum ba je dum hoigi yumgi hoigi function leiba gumba ko adagi lighting kat pagi adagi khoi yum sangaba sum bagi dum order khaga tawbiraga ya khara sum amaina yoli adagi bazar da ju kaigum kan da thaba yawe sanarai adagi lei ate te je ko hoi lighting kan na bagi haitare adu strawberry di sita farm na myam nungsi bidana koi lak pon amaina yamba leibire andakti ado lei da kan da na hadi myam lak bi da kan da na market ta hoi packaging ta main thaba su yawe adugi yon marketing gi hauji pogi ona kasu thoku problem leiti habane ba hujiki di leiti da mamang da hana leigi su yawe da matung da su le ko ya adudi haiba ngamdre aduga hujiki oina di market ke problem di thodona leiti haita aduga sanare di kg oina yon brana traga komaine sanai je kilo da yole kilo da kilo da mon kyam maman je are palaiti haidi moje adi myam pak san nam taw tamba ko myam le khoni na pangtha thana khoni market thuga ko kholo lei kanda hong su yawe myam hong ba yon sitaba timing shawe aduga hena kano tangba timing haidi myam na thana da ba matam da ko hena tangkhat pa timing shu adum yawe aduna maman de chap chabi di leiti ado lupa 80 sai de gina 150 180 sai bo ki manung de di adum lei na khale maman je haidi chawak pom hai tare ko adu strawberry di farm da in kilo da thai se hujik mamang da nahoi ahan ba thar kan da di 600 da main tharame hujik se 100 ai tare 500 da main thari okay adu ke sidala iba chandramukhi di mai yon brana traga se aina trial tawune ta aina yon ba khot pai process di thodong di tawde da mayam na som chin ge khot ke dei laidam ta kacha ge piu kholo kaina dum pa ma tara da yakai mai kalorga amani mai he po khop ta du phajana market phajana tawga yon ba makti ai yon di sibo ya chandramukhi kai cha sigi su char dum phangadra matam ge tung hoi hujiki oina dei dalia di lerame dalia di lerame ado luge ado mayam na ju sila ga leiba am jo hange do aina ahan bani na yam pang na san na ju tawda ba haidi ai ju knowledge am ta yaw to na te je se dum phinda practical oina dum tawga hona ja bane bu ko ai training yaw ba dagi hana ai like te tamak ko khot pa kem leiti bu ko aduna aina yam pak sana tawda bagi hana sem du di loigre aduga ate ai chandramukhi ki ka thari sing moi season oiba poni na semning ma tam de ta char sem khot pa dum khudong cha leiti bu ko adu moi je September side de dum anam mana dum mayam na pam ai ngon da thari sing ja dum char dum phangni na dum tham okay anung ai jai khoi taw Milan ga wari sana ba ko aduga akhoi gi chorok nai taw na farm tawri ba area che kyamu ai sida ai mafam ani thong tawe ai lamje pulap leitabagi tawdi pulap tawning ba lam leitabagi sida isda low mara ama sangamani ko aduga ama thak ai strawberry thabam ama thak ta tonga nam thai bwa sina sina asida ju mara ama pulap na pari mo de sangam mari okay pari mu ki sang ne thai pari ma sida hona ja aduga akhoi gi sigi lofam jaga je akhoi gi
hꯧjik sigi lai sing je thaba loira kanda lau sing ubra ntraga adum lau udabida si loga sine adum aina farm tori ba pari ja de lau ubu khopagi di tawdre haidi season je haidi timing ja aina thaning ba pot aina tawningi siga lau ga timing je chan chana da bai tare ne aduna yari ge lau jam ta pandre adum haidi matam gi oiba hojik se lai nung kai ka thari ja silorpaga watermelon thaya kana watermelon adagi morok thaya kana morok adum season gi oiba pot ja asmaina tha ga adum olaga chalai lau gi de tawdre si ba okay aduga yam nungai sei maruk ka wari sana jaba ko aduga kanogi akhoi hojik naha sing yang inkhali ba naha sing da kari message piningi adu tang ha thaibi message se hoi hojik se chengna ta chengna thabak shuning ba mi di yam lai ko ada kamai shuni kamai sen ta ni haiba gi lambi lei ta bagi ni ba chengna manipur da mayam na di shuning ba leite haje leite habdi ade maram di aina sida kai guma sana rai osu ani ma thaba ma tam da mai pa e pesa phange har ga di thage na hangba lak pa mi ji adu ki mati yame adun tak pa di hoi pesa phangi mai pa e haiba pot tu lei ga di hona gi haiba yam leba auna risk low je haidi mayam na tawna da mai tawge haiba gi thawna ma leira ko isana hona ba gi thawna risk se lawra aina tawningi ba thabak mayam na tawna da ba thabak tu da mai pakna sanction na ba hona biyo na swain thamninge haidi mana pesa phange adu do thare haiga pulak hupchalaga thabai thabak se tokthokpa ai su ngamni mana adu putho de jo adu poto putho kani haiba gi thawna je risk se lawra hona ba mayam da ka le na swain thamninge haida hoi aina mian si togre sanai thagre ai sanai thane to thani adugi culture je yam laiba maina muthat mina ba haidi hana wana haidi hona jara poduna phangmora phangda matau tamai moina phangmora phangda pulak mangmina chap lepi amain tawna haidi suba nom mi je walak ne ba suba nom di yam lai suba nom ning ba di yam na lai ba ko aduga kai toroga pesa phangni adai adugi risk lo jam tan bai tare aina han ba thar mangadra mi success oiba poto ina matau tam ning bagi wakhalon je thadok piraga mana adu success oinga magadi aisu aina hona ningi ba natraga na hona ge khali bal hai thabak tu dana hoi maina hona biraga hena mai pak na hona biyo na maina thamning hai okay thank you so much ai tong mi lang su wari sana bagi tan japi bagi da mutta am ta puna thaga sari ngasi di kana na tan jadu matang si loksege aduga hoi kana ko mesin naw sing tulip yengba lakping ba dai bira ka ngasi gi manga ta ni mulung sida tulip yengba lakpi ro natraga de hoi sal present khag lo select ai tare ko duga gi channel si bo han ba thengnabi ba bira ka di mam puna subscribe to sembra mo ngasi di kana no tan jadu matang si loksege sum ba